Somda Mangaldo yam nungaina mayumda changakli. Sunitana Ngaiko Kaya ma Karigi no ibunga Nang nahandang marak yam nan khalai sina Gari si thauba hi khangde haiti khangde Nang mangari ni bunga Mutsa khara nungaram bane Sarga gi leikol yorama bane ba Shaitan gi leikol hek yokida Kadai chatloe Dress ka nana selaga Kaya no ma Dress ka sibo nana setpam te yadrabo Ima hoibu dress e nana te selak Yam mot na leirak praba Aikoy di mot na leibasa hainade Angang noy na ne Lari pagi di leite Nana lo silaga Gari si putholaga Koy basa ni bani ne Ima Dress ibu nana te sepe yadro Hazulo ina thok tola yu habra Adu sa open da Tauri siya ngone Machin na sa Kay numay para ka sudat pa Yang ngang ningo da na Haziti faramani Yari chango Makatara ano Numidangi matam ni Jai sing tok na batungda mangarso laik ama fagtok laga monrang sanaba kan haurakli amo su laik tuda nofit ka tawri po ni as yam chaida phone number du suloramadi fagadawni yak tang duda ba koi deba masak to he umaga awaba pumbasa so ay mangki ba phone number du loramadi ko fum ho ba yarabani ba wakal se pathafong ga khangdreda nushibasa sumai to oire ko Hanbadi engwani mana fatyam halamgani adu oreso no pai nushiradi nushiri ma longdabadi su ayaroi taibong sin mamapo hojikan se jaja nida miyoi bagi punsida asumna tho haina tamakpagira natraga isana to holimbra gyan menga tadre amuk so heni mamai keida ohen bayade khalu banama tamak banama punsigi tangkak ama soi kibasi paksin tok pasungam dabani Somdana kamdori Langin so Larik parammadagi Mangalgi masakto Larik mamangduda songthorakli Langin so wakal maon Kan bahorakli Pariba pendu so Hai duna sanay Gari wakal bukhalino khangdre Mamon nga satawri Garino Aina khalisiba Magi masakto Khangoning khalisiba Larik kas emta paba yadreba Mai masakto Adung ura layreba Phone da wari sagadabaso Number laytini Sakiso masanupi kada changakli Langlin gi moong do bada hairakli Thawri siyo Kari wakal bukhali no khangdri Isanupi amakak yawzabasi Sono zurba kainong tawri Langlin Ahum lak marira kau bada tarak trabaluda Sakila ko lai Langlin so khangkre he khangi Ima kaino de angka lawri dubo Numidang sida sono churaba Machina siyo Kari wakal no ba nang namondrang sana sibo momon mamang tawraga mimut nungaring kasida imasu itraponi momon tawbasa amta yadraba ho yaye aduda nangido niyo mai chumchum daba khangkraponi akai mana khangdabasa amta leite nupa na wongdarabo masabu kamai tawgi imagi wadine gyan taba ichabulu na tobigedaba moti na bado khangabo Langlin su makatarakli Ima adu harandi mabukadi ti fazaningo Tabak su tawri Ay busulu na tawbidong lupani Ha adu di ima ga somta khangnalo Ima adu gi hose matang wani Kona khangnaroba Isa na phay hariba yado Masak amukta di yining kreda ko As ima nang kumayam saksulano Yari thokro Ay siya nihakta wakal khan kigeba Hay Ting na tumano Wakal do khara khaladi yare Asumna sakiso masagi kadagi thokre Saita hidi pelabanida Mutkasa loina thugai Loi chai kreba Tanjaduda langin gi phone da ring ama lagli As hidi ba Ama thokida ngairi Ama namu yet pana haliba Ngasi sarok tana ko phone ga sik loina thugai doini Langin so phone da paikhali Kaino Kabana Sawo fatribo Nimidang sidane Nupida phone da jaga torkono Se ay laliba sawo no ba Nang nairaga ay napangyaya gada maman bro Ay ba ay nasuibane ba Yari phone sa tam Matung manaw niya phone ga torkono Ado hayang siyam to una siba Ayam ta singdok chagi ba Langin so phone do fat kakthali Ay di niya
ꯄꯦꯜꯂꯕꯅꯤꯗꯀꯣ ꯏꯃꯥꯅ ꯃꯨꯌꯦꯠ ꯁꯤ ꯅꯨꯄꯥꯁꯤꯅ ꯃꯨꯌꯦꯠ ꯃꯤꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯨꯠꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯕꯤꯔꯦꯕ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯃꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯤꯖꯥꯠꯅꯣ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ ꯇꯨꯝꯃꯒꯦꯗ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯁꯨꯝꯗ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯉꯥꯁꯨ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯂꯒ ꯃꯥꯡꯗ ꯊꯝꯂꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯔꯤꯔꯥ ꯄꯥꯗ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ ꯃꯃꯥ ꯁꯨꯅꯤꯇꯥꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯂꯤ ꯁꯦꯁꯦ ꯏꯆꯥꯒꯤ ꯁꯪꯒꯣꯝꯁꯤ ꯂꯩꯔꯦ ꯃꯉꯥꯜꯁꯨ ꯁꯪꯒꯣꯝꯗꯨ ꯂꯧꯔꯒ ꯊꯛꯂꯤ ꯍꯟꯗꯛꯇꯤ ꯏꯆꯥꯁꯦ ꯌꯥꯝ ꯀꯟꯅ ꯒ꯭ꯌꯥꯟ ꯇꯥꯈꯠꯂꯛꯏꯀꯣ ꯅꯆꯥ ꯍꯥꯏꯔꯗꯅ ꯁ꯭ꯀꯨꯜꯗꯤ ꯆꯠꯇꯣꯏꯔꯥ ꯆꯠꯇꯣꯏꯅꯤ ꯃꯥ ꯑꯗꯨꯅꯤꯗꯅ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯏꯃꯥꯁꯨ ꯍꯔꯥꯎꯏꯗꯅ ꯏꯃꯥ ꯆꯥꯛꯇꯣ ꯊꯦꯡꯉꯅꯤ ꯑꯝꯇ ꯊꯣꯛ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯒꯦꯕ ꯍꯣꯏ ꯍꯣꯏ ꯄꯥꯖꯔꯣ ꯄꯥꯖꯔꯣ ꯁꯨꯅꯤꯇꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯤ ꯃꯉꯥꯜꯅ ꯈꯗꯥꯡꯗꯤꯕ ꯑꯩꯉꯣꯟꯗ ꯈꯔ ꯍꯦꯜꯂꯦ ꯁꯛ ꯐꯖꯕ ꯑꯅꯤꯗꯨꯕꯨ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯖꯥꯠꯂꯣ ꯐꯣꯟ ꯑꯝꯇ ꯇꯧꯒꯦ ꯃꯉꯥꯜꯁꯨ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯔꯣꯁꯟꯅ ꯇꯧꯒꯦ ꯇꯧꯔꯛꯂꯤ ꯁꯨꯅꯤꯜꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯃꯗꯨꯗꯤ ꯃꯀꯣꯛ ꯆꯥꯛꯄ ꯂꯦꯚꯦꯟ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯉꯣꯟꯗ ꯇꯧꯔꯗꯤ ꯑꯄꯥꯏ ꯐꯣꯠ ꯂꯪꯉꯛꯄꯒ ꯆꯞ ꯃꯥꯟꯅꯔꯅꯤ ꯁꯨꯅꯤꯜꯅ ꯈꯔ ꯂꯣ ꯑꯣꯏꯕꯅꯤ ꯃꯉꯣꯟꯗ ꯇꯧꯔꯒꯦ ꯃꯉꯥꯜꯁꯨ ꯁꯨꯅꯤꯜꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯁꯨꯅꯤꯜ ꯅꯣꯏꯅ ꯄꯥꯔꯣ ꯁ꯭ꯀꯨꯜ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯅꯤ ꯅꯪ ꯅꯈꯣꯡ ꯇꯦꯛꯑꯕꯣ ꯇꯧꯔꯛꯀꯅꯨ ꯐꯣꯟꯗꯣ ꯊꯝꯃꯨ ꯌꯥꯔꯦ ꯁꯨꯅꯤꯜꯁꯨ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯇꯧꯔꯒ ꯄꯨꯔꯥ ꯍꯥꯏ ꯁ꯭ꯄꯤꯠꯇ ꯅꯦꯠꯂ ꯂꯩꯔꯝꯃꯤ ꯃꯩ ꯐꯖꯅ ꯆꯥꯛꯑ ꯂꯩꯔꯝꯃꯦꯕ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯏꯊꯟ ꯆꯠꯂ ꯂꯣꯏꯔꯦ ꯅꯋꯥ ꯂꯧꯗꯦ ꯅꯈꯣꯡ ꯇꯦꯛꯑꯕ ꯀꯥꯏꯅ ꯁꯨꯀꯧꯍꯦ ꯀꯧꯔꯨꯏ ꯅꯣꯏꯅ ꯀꯧꯔꯛꯇ꯭ꯔꯤꯐꯥꯎ ꯃꯉꯥꯜꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯁ꯭ꯀꯨꯜꯗ ꯑꯃꯠꯇ ꯍꯦꯛ ꯀꯧꯅꯗꯦ ꯑꯃꯁꯨ ꯃꯥꯅ ꯀꯧꯔꯛꯇ꯭ꯔꯤꯐꯥꯎ ꯀꯧꯔꯣꯏ ꯍꯥꯏꯅ ꯂꯩꯅꯔꯤ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯒꯦꯠ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯃꯉꯥꯜ ꯂꯥꯛꯄ ꯉꯥꯏꯔꯤ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯒꯁꯨ ꯌꯥꯎꯔꯤ ꯄ꯭ꯔꯤꯌꯥꯅ ꯂꯥꯡꯂꯦꯟ ꯆꯠꯅꯕ ꯇꯧꯁꯤꯗ ꯂꯥꯡꯂꯦꯟꯅ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯤꯁꯤꯕ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯅꯣꯏ ꯁꯥꯏꯗꯣ ꯂꯥꯡꯂꯦꯟꯅ ꯅꯣꯏꯅꯤ ꯉꯥꯛꯇ ꯉꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯌꯥꯝ ꯆꯠꯅꯤꯡꯉꯒ ꯆꯠꯈ꯭ꯔꯣ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯒꯗꯣ ꯉꯛꯅ ꯌꯦꯡꯂꯤ ꯂꯥꯡꯂꯦꯟꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯃꯤꯅ ꯎꯅꯤꯡꯉꯗꯤ ꯂꯥꯛꯑꯔꯣꯏꯗꯕꯅꯤ ꯑꯝꯇꯗꯤ ꯂꯥꯛꯑꯣꯕ ꯅꯪꯕꯣ ꯑꯩ ꯉꯥꯏ ꯉꯝꯗ꯭ꯔꯦꯕ ꯄ꯭ꯔꯤꯌꯥꯅ ꯕꯦꯝꯃ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯣꯅꯣ ꯆꯨꯕꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯕꯦꯝꯃꯅ ꯌꯥꯔꯔꯣꯏ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯝꯗꯅꯦ ꯆꯤꯡꯉ ꯍꯥꯞꯀꯠꯈ꯭ꯔꯁꯤ ꯄ꯭ꯔꯤꯌꯥꯅ ꯂꯥꯡꯂꯦꯟ ꯅꯪ ꯌꯦꯡꯕ ꯌꯥꯝ ꯋꯥꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯡꯂꯦꯟꯅ ꯇꯨꯃꯤꯟ ꯂꯩꯌꯦ ꯕꯦꯝꯃꯅ ꯄ꯭ꯔꯤꯌꯥ ꯂꯥꯛꯑꯣ ꯆꯤꯡꯉ ꯄꯨꯈ꯭ꯔꯁꯤ ꯑꯣꯏꯔꯔꯣꯏꯕ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯡꯂꯦꯟ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯈꯥꯕ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯂꯥꯡꯂꯦꯟꯗꯤ ꯍꯩꯅꯗꯕꯗ ꯂꯣꯏꯔꯦ ꯄ꯭ꯔꯤꯌꯥꯅ ꯗꯥ ꯈꯥꯕ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯉꯁꯥꯏꯗꯒꯤ ꯂꯥꯡꯂꯦꯟꯅ ꯉꯥꯏꯔꯤꯅꯤ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤ ꯕꯦꯝꯃꯅ ꯂꯥꯡꯂꯦꯟ ꯁꯥꯟꯅꯔꯣꯗꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯋꯥꯅ ꯉꯥꯏꯗꯥꯏꯅꯦ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟꯅ ꯗꯥ ꯈꯥꯕ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯥꯝ ꯌꯦꯜꯂꯛꯀꯅꯨ ꯑꯩ ꯅꯪꯒ ꯂꯣꯏꯅꯔꯕꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯒꯦꯁꯨ ꯈꯜꯂꯛꯑꯅꯨ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜ ꯈꯪꯖꯗꯦ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯪꯗꯤꯅꯦ ꯑꯩꯅ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯈꯥꯕꯅ ꯂꯥꯡꯂꯦꯟ ꯃꯤ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯅꯪꯒꯤ ꯁꯥꯁꯤꯟꯅꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯄ꯭ꯔꯤꯌꯥꯒ ꯕꯦꯝꯃꯒꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯡꯉꯛ ꯍꯦꯡꯉꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯕꯦꯝꯃ ꯄ꯭ꯔꯤꯌꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃ ꯈꯥꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯗꯣ ꯃꯌꯨꯝꯗ ꯄꯩꯊꯣꯛꯂꯒ ꯆꯪꯉꯛꯂꯤ ꯁꯀꯤꯅ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ ꯀꯩꯗꯧꯔꯝꯒꯦ ꯅꯪꯕꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯗꯨꯒ ꯄꯩꯔꯒ ꯁꯨꯛꯇꯣ ꯂꯥꯛꯏꯗꯨꯅ ꯀꯩꯒꯤ ꯏꯁ ꯌꯦꯠꯅꯤꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯁꯪꯗꯦꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯃꯤꯁꯧ ꯆꯪꯗꯅ
ꯑꯃꯗꯨꯒ ꯈꯠꯅꯔꯛꯑꯕꯣ? ꯍꯣ ꯈꯠꯅꯔꯛꯏ, ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯁꯣꯝꯗꯁꯨ ꯃꯉꯥꯜꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯋꯥꯃꯟꯗꯨꯅ ꯄꯣꯊꯥꯔꯤ꯫ ꯁꯣꯔꯒꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯜꯂꯤ꯫ ꯋꯥꯏꯗ ꯁ꯭ꯀꯨꯜ ꯆꯠꯄꯁꯤꯗꯤ ꯐꯨꯜ ꯄꯦꯔꯦꯠꯀ ꯌꯥꯎꯕꯁꯤꯗꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁ ꯌꯥꯝ ꯋꯥꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ꯫ ꯖꯦꯜꯗ ꯊꯝꯕꯁꯤ ꯃꯉꯥꯏꯔꯦ꯫ ꯏꯇꯨꯗꯨꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ? ꯉꯁꯤꯁꯨ ꯆꯠꯍꯧꯗ꯭ꯔꯦ꯫ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯂꯥꯛꯄꯗꯧꯅ ꯂꯥꯛꯑ ꯑꯃꯨꯛ ꯂꯩꯔꯝꯗꯅꯀꯣ꯫ ꯅꯣꯡꯉꯥꯜꯂ ꯆꯦꯜꯂꯦꯅ ꯍꯥꯏꯔꯛꯑꯕ ꯃꯉꯥꯜꯒꯤ ꯄꯨꯟꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯉꯥꯜꯁꯨ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯇꯨꯅ ꯀꯟꯅ ꯄꯥꯔꯤ꯫ ꯁꯨꯅꯤꯇꯥꯅ, ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯏꯃꯥ? ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯈꯨꯝꯃꯣ ꯍꯥꯏꯒꯦ? ꯀꯩꯅꯣ ꯏꯃꯥꯁꯤꯕꯨ ꯀꯩꯅꯣ? ꯕꯦꯕꯥꯔ ꯌꯥꯝ ꯌꯥꯎꯗꯕ ꯃꯥꯜꯂꯤꯀꯣ? ꯑꯗꯨꯅꯅꯦ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯕꯨ ꯀꯌꯥꯝ ꯋꯥꯒꯦ? ꯏꯃꯥ, ꯈꯗꯥꯡꯗꯣ ꯌꯥꯝ ꯀꯟꯅ ꯅꯣꯝꯁꯤꯜꯂꯛꯑꯅꯨ꯫ ꯍꯟꯗꯛꯁꯦ ꯃꯊꯥ ꯌꯥꯝ ꯀꯟꯅ ꯁꯥꯔꯤꯖꯥꯠꯅꯤ꯫ ꯋꯥꯒ ꯉꯥꯡꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯏꯆꯥꯗꯤ ꯀꯩ ꯃꯊꯥ ꯁꯥꯔꯤꯕ? ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯤꯅ ꯂꯥꯛꯀꯗ꯭ꯔꯅ ꯄꯥꯈꯠꯂꯤꯕ꯫ ꯀꯔꯤꯕ? ꯏꯕꯨꯡꯉꯣ, ꯅꯪ ꯑꯗꯨꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ꯫ ꯅꯁꯥꯒꯤ ꯅꯊꯧꯗꯣ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯊꯥꯗꯒꯅꯨꯀꯣ꯫ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯧꯔꯕ ꯅꯪꯕꯣ? ꯑꯃꯁꯨꯡ ꯀꯣꯏꯒꯦꯅ ꯇꯧꯕ꯫ ꯏꯕꯨꯡꯉꯣ, ꯅꯁꯥ ꯃꯇꯤꯛ ꯆꯥꯅꯕ ꯍꯥꯟꯅ ꯍꯣꯠꯅꯈꯣ꯫ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ꯫ ꯅꯪꯅ ꯐꯔꯗꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯣꯏꯔꯣꯏꯗꯕꯗꯅꯦ ꯏꯃꯥ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯀꯥꯎꯊꯣꯛꯄꯁꯨ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯁꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ꯫ ꯇꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯤꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯏꯆꯥꯗꯤ ꯆꯥꯎꯔꯛꯑꯕꯅꯤꯅ ꯑꯩꯒꯁꯦ ꯅꯃꯥ ꯑꯣꯏꯅ ꯎꯗ꯭ꯔꯦꯅꯦ꯫ ꯅꯃꯥꯟꯅꯕ ꯑꯣꯏꯅ ꯎꯕꯅꯦꯕ꯫ ꯏꯀꯥꯏꯕꯒꯁꯨ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯕ꯫ ꯅꯨꯡꯁꯤꯕ ꯒꯥꯏꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯣ? ꯀꯥꯇꯨ ꯀꯥꯔꯟ ꯌꯥꯝ ꯇꯧꯅꯨꯀꯣ꯫ ꯅꯄꯥ ꯇꯥꯔꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯅꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯈꯣ꯫ ꯅꯄꯨꯟꯁꯤꯗꯣ ꯊꯤ ꯂꯧꯔꯒ ꯆꯥꯖꯅꯤꯀꯣ ꯅꯪ꯫ ꯏꯃꯥ, ꯇꯨꯃꯤꯟ ꯂꯩꯌꯨꯕ꯫ ꯊꯤꯕꯨ ꯀꯃꯥꯏꯅ ꯂꯧꯔ ꯆꯥꯗꯣꯏꯅꯣ? ꯁꯣꯅꯣꯗꯨ ꯆꯨꯔꯛꯑꯅꯨ꯫ ꯀꯩ ꯀꯥꯟꯗꯕꯗ? ꯁꯤꯕꯨ ꯑꯩꯅꯔꯣ? ꯃꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯁꯤꯕꯣ? ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥ꯫ ꯇꯨꯔꯦꯜꯒꯤ ꯆꯦꯜꯅ ꯊꯤꯡꯕ ꯉꯝꯗꯕꯒꯨꯝ ꯅꯁꯥꯒꯤ ꯅꯨꯡꯁꯤ ꯆꯦꯜꯁꯤꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏꯗꯧꯔꯤ꯫ ꯃꯥꯏꯕꯤꯅ ꯐꯥꯎ ꯂꯩꯐꯥꯎꯗ ꯌꯥꯎꯔꯛꯑꯕꯅꯤ꯫ ꯅꯁꯥꯒꯤ ꯂꯥꯏꯕꯛꯇ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯨꯒ ꯊꯦꯡꯅꯧꯅ ꯇꯝꯂꯝꯃꯤ꯫ ꯍꯩꯃꯥ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯋꯥꯍꯩ ꯑꯃꯒꯤ ꯃꯅꯨꯡꯒꯤ ꯑꯔꯊ ꯐꯥꯎꯕ ꯈꯪꯗꯅꯅꯦ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯋꯥꯈꯜꯒ ꯁꯥꯒꯠꯂꯤꯅꯦꯕ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ꯫ ꯅꯪ ꯅꯄꯥ ꯇꯥꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ꯫ ꯂꯥꯎ, ꯆꯥꯛ ꯆꯥꯔꯣꯁꯤ꯫ ꯅꯄꯥ ꯆꯥꯕ ꯍꯧꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩꯒ ꯀꯣꯛꯁꯦ ꯁꯨꯛꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯦꯕ꯫ ꯃꯣꯏꯗꯤ ꯅꯨꯡꯁꯤꯅꯔꯛꯇꯕꯩ ꯇꯥꯏꯞꯇ꯫ ꯃꯤ ꯁꯣꯝꯗ ꯀꯥꯁꯇꯤꯡ ꯍꯧꯗ ꯉꯥꯏꯔꯤ꯫ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯊꯦꯡꯅꯗ ꯉꯥꯏꯔꯤ꯫ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯀꯜꯂꯛꯄ ꯉꯥꯛꯇ꯫ ꯍꯌꯦꯡ ꯅꯨꯡꯁꯤꯅꯔꯗꯤ ꯊꯥꯡ ꯄꯥꯏꯔꯒ ꯍꯥꯠꯀꯦ ꯍꯥꯏꯕ ꯌꯥꯎꯔꯛꯇꯣꯔꯤꯅꯦ꯫ ꯃꯉꯥꯜꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯉꯛꯂꯤ꯫ ꯁꯨꯅꯤꯇꯥꯅ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯏꯃꯥ, ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ꯫ ꯃꯉꯥꯜꯁꯨ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯊꯧꯕꯅ ꯆꯥꯅ ꯆꯥꯅ ꯋꯥ ꯉꯥꯡꯉꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯃꯃꯥ, ꯅꯪ ꯅꯁꯥꯒꯤ ꯅꯊꯧꯗꯅꯦ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ꯫ ꯁ꯭ꯀꯨꯜꯒꯗꯣ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯨ꯫ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ꯫ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯕꯕꯥꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨ꯫ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯛꯇꯨ ꯆꯥꯔꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯃꯉꯥꯜꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯉꯛꯂꯤ꯫ ꯑꯃ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯃꯌꯥꯝ ꯁꯨꯖꯤꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯥꯒ ꯑꯩꯒꯁꯤ ꯊꯨꯡꯅꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯡꯁꯤꯟꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯉꯁꯤ ꯁꯥꯎꯔꯛꯇꯅꯀꯣ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯄꯨꯁꯤꯜꯂꯛꯑꯅꯤ꯫ ꯑꯗꯩꯗꯤ ꯐꯖꯔꯅꯤ꯫ ꯕꯕꯥꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯅꯨꯡꯅ ꯊꯣꯝꯃꯛꯄꯗꯧꯅ ꯑꯗꯨꯝ ꯊꯣꯝꯃꯛꯑꯅꯤ꯫ ꯑꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯜꯂꯦ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯅꯣ ꯃꯥꯅ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯋꯥꯈꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯄꯪꯈꯟꯗ ꯈꯟꯕꯅꯤ꯫ ꯈꯪꯅꯤꯕ, ꯍꯌꯦꯡꯗꯤ ꯂꯥꯛꯇ ꯂꯥꯛꯁꯅꯨ꯫ ꯈꯟꯅꯕ ꯍꯧꯖꯤꯟꯒꯦꯕ꯫ ꯃꯤꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯒ ꯂꯥꯛꯄꯤꯗꯕ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯍꯌꯦꯡꯗꯤ ꯐꯛꯇꯠꯂꯒ ꯄꯨꯒꯦ ꯈꯪꯅꯤꯕ꯫ ꯃꯉꯥꯜꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯃꯀꯣꯛ ꯉꯥꯎꯁꯤꯟꯅꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫
Sunita machagi kada sangong glass ama puraga changakli. Mangalda famungda leirambaduna haifeti chingnei. Ibungo, ngantan hawalamaga casting fajalamaga amu famungda tumabo. Ima, ai kok siya ngauri, kinong tori. Ha, ichabo, kiyam ka na ngauri no? Kangdri ma, ngauri chira. Kok si tingkang amana tinbaga chapme mane. Sisi, imam te yingi se. Laibag tubo kayam sagi yingi. Sunita machagi maraibagda makutu thamlaga yingli. Ibungo, sidi kay suntodri sidi. Kaino ima, ko ngawbasi manungda lay kairagani. Aigi laibag sida ngawba nati. Kaya da na yung, kadrak madrak sa adum tora layeba. Ima na haningi sa kaino. Ko ngaw hairaga siyam thazadri sibu kaygino. Ay na hayang way maruay balay na amnari kalasini. Ado da ima di nawalaw di kayang tumali. Machin siyo, nang muna punsido adumay tawraga layba yaroy niya. Nako ngaw sinadana, nang na di kangoy na kaliba. Ay na som na di niya, nang ginaong matawdo loy na kangiba. Ima gisidi ay biyam thazadabay wani niya. Kamay hay thazan niya, kok si fakta lay yinggiraw. Ibungo, masagi mo ang matokpom nama. Mapamama oy bay koy na loy na kangbani. Yari, school susat loy do eram ni. Sisi, sangop si taksilo. Nako ngaw ba fa na ba? Sunita, matagi ka nagitokre. Ay di ba, ngasi sorry ko. Tauri yung puraga fancy da yan ba? Aday di ayaw rin na. Kaino kang dimi. Ama tauri hekta yade. Kung ngaw sinabasu hekta kang iba. Masipom na magsa, nupiya nang manusirugay ni ko. Nang muli na di mangaloy. Migyo ba siya roy. Langlet nang di gini. Ngasi di college lagi gari da hapaga. Restaurant da po sila ba? Has restaurant yade. Lamhang amada gari kama ba? Aduga romance pa eksengan ba? Quality has di uhen ba? MP4 yararoy. Aduga mamay da papitawsin ba? Sumay tawra di yararoy da. Napigat o ichin rani. Langin so college na bahay doon na Roshina nga thorakli. Ima, chalo kige. Ichabot sa nagi hayro. Hoy ma. Paza sa luko. Kayo ni ma. Paza sa tradi titi chat ka drong. Yari chat kro makatara ano. Machin sa lak na fa na ngam da bani. Chat le. Masa kasiga. Ichano pinin niya. Ay koy ni torok paduga ontok na kinay. Langin sa mayumdagi torok na machin na soli. Hey sor, hori nilang piyo ko. Ngarang tumbaya di ba? Matam ni sumsum hausin kiba na mga chat na bahay na nanaloshili. Ngasi di hek ubaga phone number halawge. Main party phone number sini. Phone number si yaudra di following part si loy ni feel loy batare. Mga so rashin maloy na thoragli. Sunita na. Ngay ko. Kayo ni ma. Ko ngaw ba si niyom chum na ngawi ko. Ima na chin kida kara kapsilam ba dong. Ado day loy fabre. Uy da pa da mamayama mangangaga heglay di pumunang sa. Yari, ima nga ngauro. Ay tabam da chalo ki, tenge ba? Pasigi ang sibo, kamay lak na doy no ba? Nupigang mong sensilak na ko. Mga sugari do thoranga langin hui college sa lagli. Langin, Priya, Bema, makoy umso, geto da ngairi. Priya na. Ngasi na mo, kanano ngairi sa? Langin na. Ngak da ngayo, lani. Bema na. Sidi pura ngawar chatuloy na. Bora ang pibiragay. Priyana. Hay ganda na langit. Bora do pa naga naglambi chat ladi ko. Langin na. Yarin to tumilayo. Kayo nunoy ni suba pangang nangangi. Tanja do da gari tawzilagli. Kabaso gari dagi kumdaragli. Langlian, chalas lao. Nang buka nano. Kayo baranggi chatoy bayde. Langlian, kaday do nong wari saluse. Kaba so lang ringi kudang do pairaga chingli. Thado hai bani. Priya ga be magadi tingak yeng do na layri. Mga rasan sunin suyarok to na nakandagi yeng laga lay. Makoyom si langmi na basunate. Langli na so kaba gi mamay do da kupang na tharagli. Mina thado haradi thado do na. Mangal na. Valo he. Itu is the best aduni do na. Mayam pulap to mangal na loy ni ngagli.
꯫